Hello, good morning guys. Ngasi date 28, ngasi date 28 ko 28 ra na. Ngasi date 28 Sunday gi newspaper analysis hauser ani ko. Iran says US violate peace deal as both sides trade fire. Amu haidi Iran ga US gi war mu haure ko. Nongmai mu kapna baki amu haidi trade ki kanu do thuga peace deal do thuga raga nongmai mu kapna bagi ꯄꯥꯎꯗ ꯌꯥꯎꯔꯤꯁꯦꯀꯣ ꯃꯔꯨꯑꯣꯏꯅ ꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯤꯕ ꯍꯥꯏꯗꯤ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯔꯨꯑꯣꯏꯅ ꯁꯤꯗꯩꯁꯤꯗ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤ ꯁꯤꯔꯤꯛ ꯄꯣꯠ ꯑꯅꯁꯨ ꯌꯥꯎꯔꯤ ꯍꯣꯔꯦꯟ ꯑꯩ ꯍꯥꯏꯔꯛꯀꯅꯤꯀꯣ ꯁꯤꯔꯤꯛ ꯄꯣꯠ ꯍꯥꯏꯁꯦ ꯀꯩꯅꯣ ꯁꯤꯔꯤꯛ ꯄꯣꯠꯁꯤꯒꯤ ꯏꯝꯄꯣꯔꯇꯦꯟꯁ ꯑꯣꯏꯕ ꯃꯥꯅ ꯄꯜꯂꯕꯅꯤꯅ ꯀꯣ ꯁꯤꯔꯤꯛ ꯄꯣꯠ ꯑꯗꯒꯤ ꯒꯜꯐ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯒꯜꯐ ꯑꯣꯐ ꯑꯣꯃꯥꯟꯒꯗꯤ ꯑꯗꯨ ꯈꯪꯉꯝꯃꯅꯤꯀꯣ ꯒꯜꯐ ꯑꯣꯐ ꯑꯣꯃꯥꯟ ꯂꯩ ꯑꯗꯒꯤ ꯀꯩꯅꯣ ꯕꯟꯗꯔ ꯑꯕꯥꯁ ꯑꯁꯤ ꯀꯩꯅꯣ ꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯑꯦꯇꯦꯛ ꯇꯧꯕꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯕꯦꯔꯦꯟ ꯀꯣ ꯕꯦꯔꯦꯟ ꯍꯥꯏꯅ ꯀꯟꯇ꯭ꯔꯤ ꯑꯃꯁꯨ ꯌꯥꯎꯋꯦ ꯁꯤꯁꯤꯡꯁꯦ ꯍꯣꯔꯦꯟ ꯑꯩ ꯀꯩꯅꯣꯗꯨꯁꯨ ꯅꯩꯅꯔꯛꯀꯦ ꯑꯗꯣ ꯋꯥꯔꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯗꯨꯝ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯦꯀꯣ ꯍꯥꯏꯗꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯈꯛꯇ ꯅꯠꯇꯦ ꯌꯨ ꯑꯦꯁ ꯑꯦꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯌꯨ ꯑꯦꯁ ꯑꯦꯒꯤꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯥꯟꯁꯦ ꯁꯦꯟꯀꯣꯝ ꯍꯥꯏꯁꯤꯅꯦꯕꯀꯣ ꯁꯤꯒꯤ ꯁꯦꯟꯀꯣꯝꯁꯤꯅ ꯁꯤꯔꯤꯛ ꯄꯣꯠ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯁꯤꯔꯤꯛ ꯄꯣꯠ ꯍꯥꯏꯔꯤꯁꯦ ꯁꯤꯔꯤꯛ ꯄꯣꯠꯁꯦ ꯑꯩ ꯁꯤꯗꯩꯁꯤ ꯍꯥꯏꯔꯛꯀꯦꯀꯣ ꯃꯦꯞꯄꯤꯡꯒꯤꯗ ꯑꯩ ꯑꯗꯨꯝ ꯃꯦꯞꯄꯤꯡꯒꯤꯗ ꯇꯥꯛꯄꯗꯤ ꯇꯥꯛꯂꯛꯀꯅꯤ ꯃꯦꯞꯄꯤꯡꯒꯤꯗ ꯑꯣꯏꯅ ꯇꯥꯛꯑꯁꯤ ꯀꯣ ꯁꯤꯔꯤꯛ ꯄꯣꯠꯁꯦ ꯁꯤꯗꯩꯁꯤꯗ ꯕꯣꯝ ꯊꯥꯗꯕꯅꯦꯕꯀꯣ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕ ꯍꯥꯏꯗꯤ ꯃꯤꯁꯥꯏꯜ ꯗ꯭ꯔꯣꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯁꯥꯏꯜ ꯐꯦꯁꯤꯂꯤꯇꯤꯁ ꯂꯩꯌꯦꯅ ꯑꯗꯨꯗꯩꯗ ꯀꯣ ꯏꯔꯥꯟ ꯑꯃꯨꯛ ꯍꯜꯂꯒ ꯀꯔꯥꯏꯗ ꯀꯥꯞꯀꯦ ꯍꯥꯏꯔꯀꯥꯟꯗ ꯃꯔꯨꯑꯣꯏꯅ ꯕꯦꯔꯦꯟꯗ ꯀꯥꯞꯄꯅꯦꯕꯀꯣ ꯍꯥꯏꯗꯤ ꯕꯦꯔꯦꯟꯁꯤꯗ ꯀꯣ ꯕꯦꯔꯦꯟꯁꯤꯗ ꯀꯥꯞꯄꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕꯅꯤ ꯅꯦꯛꯁ ꯅ꯭ꯌꯨꯁꯇ ꯀꯦꯔꯂꯥ ꯍꯥꯏ ꯀꯣꯔꯠ six reports on gold theft from Izarapunana ꯍꯥꯏꯕꯀꯣ Izarapunana ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯗꯨꯗꯣ ꯍꯥꯏꯐꯦꯠ ꯑꯩ ꯍꯥꯏꯔꯝꯒꯦ Izarapuna ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯊꯥꯏꯅꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯂꯤꯐꯦꯟꯒꯤ ꯍꯥꯏꯕꯅꯦꯕꯀꯣ ꯏꯂꯤꯐꯦꯟꯒꯤ ꯁ꯭ꯇꯦꯆꯨ ꯑꯃꯈꯛꯅꯦꯕ ꯁꯤꯁꯦꯀꯣ ꯏꯂꯤꯐꯦꯟꯒꯤ ꯁꯅꯥꯅ ꯁꯥꯕ ꯍꯥꯏꯇꯥꯔꯦꯀꯣ eight gold covered covered elephant statuettes ꯀꯣ ꯃꯁꯤꯁꯦ ꯀꯔꯥꯏꯗ ꯂꯩꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯥꯁꯦ ꯃꯍꯥꯗꯦꯕ ꯇꯦꯝꯄꯜꯗ ꯂꯩ ꯃꯍꯥꯗꯦꯕ ꯇꯦꯝꯄꯜꯗ ꯂꯩꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯦꯔꯂꯥꯗꯀꯣ ꯀꯦꯔꯂꯥꯗ ꯂꯩꯕ ꯇꯦꯝꯄꯜꯁꯦ ꯁꯤꯗꯒꯤ ꯁꯤꯒꯤ ꯍꯥꯏꯔꯤꯕ eight gold cover elephant statue ꯍꯨꯔꯥꯟꯈꯤꯕꯅꯦꯕꯀꯣ ꯍꯨꯔꯥꯟꯈꯤꯕꯁꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯀꯦꯔꯂꯥꯒꯤ ꯍꯥꯏ ꯀꯣꯔꯠꯅ ꯔꯤꯄꯣꯔꯠ ꯑꯃꯈꯛ ꯄꯤꯈꯠꯂꯛꯅꯕ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯨꯗ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯇꯦꯝꯄꯜꯒꯤ ꯕꯣꯔꯗꯀꯤ ꯃꯦꯝꯕꯔꯁꯤꯡꯗ ꯍꯥꯏꯕꯅꯦꯕꯀꯣ ꯀꯩꯅꯣ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯈꯠꯂꯛꯅꯕꯒꯤꯗꯃꯛꯇ ꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯑꯦꯛꯖꯥꯝꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤ ꯈꯪꯒꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯦꯔꯂꯥꯒꯤ ꯁ꯭ꯇꯥꯏꯜ ꯑꯣꯐ ꯇꯦꯝꯄꯜꯁꯦ ꯁꯤ ꯈꯛꯇꯪ ꯈꯪꯉꯣ ꯍꯥꯏꯗꯤ ꯀꯦꯔꯂꯥꯒꯤ ꯁ꯭ꯇꯥꯏꯜ ꯑꯣꯐ ꯇꯦꯝꯄꯜꯁꯦ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯔꯒꯗꯤ ꯔꯨꯐꯁꯇꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁ꯭ꯇꯤꯞ ꯑꯣꯏꯕ ꯔꯨꯐ ꯑꯣꯏꯀꯣ ꯁ꯭ꯂꯣꯄꯤꯡ ꯁ꯭ꯇꯤꯞ ꯑꯣꯏꯕ ꯁ꯭ꯂꯣꯄꯤꯡ ꯇꯤꯝꯕꯔ ꯔꯨꯠ ꯑꯣꯏꯀꯣ ꯑꯗꯒꯤ ꯒꯦꯕꯜ ꯍꯥꯏꯅ ꯑꯃꯈꯛ ꯂꯩ ꯒꯦꯕꯜ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯡꯒꯨꯂꯔ ꯁꯦꯞ ꯁꯨꯃꯥꯏꯅ ꯇ꯭ꯔꯦꯡꯒꯨꯂꯔ ꯁꯦꯞ ꯑꯣꯏꯕꯀꯣ ꯄꯤꯔꯥꯃꯤꯗꯦꯜ ꯁꯦꯞ ꯑꯣꯏꯕ ꯒꯦꯕꯜ ꯂꯩꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯔꯤ ꯀꯣꯕꯤꯜ ꯍꯥꯏꯅ ꯑꯃ ꯂꯩ ꯁ꯭ꯔꯤ ꯀꯣꯕꯤꯜꯁꯤꯅ ꯈ꯭ꯋꯥꯏ ꯃꯈꯥ ꯊꯪꯕ ꯑꯣꯏꯗꯣꯏꯅꯤ ꯀꯣ ꯃꯥꯁꯦ ꯁꯔꯀꯨꯂꯔ ꯑꯣꯏꯕꯁꯨ ꯌꯥꯏ ꯁ꯭ꯀ꯭ꯋꯥꯔ ꯑꯣꯏꯕꯁꯨ ꯌꯥꯏ ꯀꯣ ꯑꯁꯤꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯐ꯭ꯔꯟꯇ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯗꯩꯁꯤꯗ ꯁ꯭ꯔꯤ ꯀꯣꯕꯤꯜꯁꯦ ꯂꯩꯗꯣꯏꯅꯦ ꯁꯤꯗꯩꯗ ꯂꯥꯏ ꯈꯨꯔꯨꯝꯅꯗꯣꯏꯅꯦꯕꯀꯣ ꯁ꯭ꯔꯤ ꯀꯣꯕꯤꯜꯁꯤꯗ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯣꯟꯁꯤꯗ ꯁ꯭ꯇꯤꯞ ꯑꯣꯏꯕ ꯁ꯭ꯂꯣꯄꯤꯡ ꯔꯨꯐꯤꯡ ꯂꯩꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯀꯦꯔꯂꯥꯒꯤ ꯇꯦꯝꯄꯜꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯑꯗꯨꯒ ꯃꯣꯏꯗ
टेम्पल की स्टाइल से सुमाइन तौरनी देखिए मुरल पेंटिंग का इन्हें लाइको मुरल पेंटिंग मोई पेंटिंग स्टाइल से मुरल पेंटिंग स्टाइल को इको Dravidian wall painting style ꯑꯣꯏꯌꯦꯕꯀꯣ ꯗꯥꯟꯁ ꯑꯣꯐ ꯗ ꯁꯤꯕ ꯀꯔꯤ ꯀꯔꯥꯁꯦ ꯑꯁꯤꯒꯨꯝꯕꯁꯦ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯨꯔꯥꯜ ꯄꯦꯟꯇꯤꯡ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯗꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯤꯡꯁꯤꯡꯉꯨꯀꯣ ꯁꯦ ꯑꯦꯛꯖꯥꯝ ꯄꯣꯏꯟꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯐꯦꯠ ꯃꯆꯥ ꯗꯤꯇꯦꯜ ꯃꯆꯥ ꯈꯔꯁꯦ ꯅꯦꯛꯁꯇ statistic review of waste funding pattern for new rural job scheme rural job scheme ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ MGNREGS ꯇꯒꯤ ꯑꯣꯟꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯕꯤ ꯀꯔꯤ BBGRAMG ꯗꯨꯅꯤꯀꯣ BBGRAMG ꯐꯨꯜ ꯐꯣꯔꯝꯗꯣ ꯅꯤꯡꯁꯤꯡꯉꯨꯀꯣ ꯕꯤꯛꯁꯤꯠ ꯚꯥꯔꯠ ꯍꯥꯏꯕꯅꯤꯀꯣ ꯕꯤꯛꯁꯤꯠ ꯚꯥꯔꯠ BB ꯁꯤꯅ ꯕꯤꯛꯁꯤꯠ ꯚꯥꯔꯠ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯒ guarantee for rozgar and ajivika ꯍꯥꯏꯕꯀꯣ ajivika mission gramin ꯍꯥꯏꯕꯀꯣ ꯂꯥꯁ ꯀꯤꯁꯤꯅ gramin ꯑꯗꯣ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ MCNREGA ꯁꯤꯒ ꯁꯤꯒꯤ BBGR ꯁꯤꯒ ꯀꯔꯤꯗ ꯈꯦꯠꯅꯒꯦꯕ ꯗꯤꯐꯔꯦꯟꯁꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯁꯤꯗꯤ 125 daysꯅꯦꯕ ꯀꯣ ꯍꯥꯎꯁ ꯍꯣꯜꯗ ꯊꯕꯛ ꯄꯤꯗꯣꯏꯁꯦ ꯁꯤꯅ 100 daysꯅꯦꯕ ꯀꯣ ꯑꯗꯒꯤ ꯁꯤꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ 60 to 40% ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯦꯠꯅ 40% ꯄꯨꯒꯗꯕ ꯑꯗꯨꯒ ꯀꯩꯅꯣꯅ ꯑꯗꯒꯤ ꯁꯦꯟꯇꯔꯅ 60% ꯄꯨꯒꯗꯕ ꯐꯟꯗꯤꯡꯁꯤꯕꯨꯕꯀꯣ ꯁꯤꯗꯗꯤ 100% ꯁꯦꯟꯇ꯭ꯔꯦꯜꯅꯦꯕ 100% ꯁꯦꯟꯇꯔ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯁꯦ ꯁꯦꯟꯇꯔ 60-40 ꯑꯣꯏꯕꯁꯦ ꯅꯣꯔꯠ ꯏꯁ ꯁ꯭ꯇꯦꯠꯀꯨꯝꯕ ꯈꯔ ꯍꯤꯜꯂꯤ ꯑꯦꯔꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ 90-10 ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯅꯤꯄꯨꯔꯒꯨꯝꯕꯗꯗꯤ 90-10 ꯑꯣꯏꯗꯣꯏꯅꯤ ꯑꯗꯒꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯄꯔꯐꯣꯔꯃꯦꯟꯁ ꯕꯦꯁ ꯑꯣꯏꯌꯦꯕ ꯁꯤꯗꯤ ꯄꯔꯐꯣꯔꯃꯦꯟꯁꯇꯣ ꯐꯖꯔꯒꯗꯤ ꯄꯩꯁꯥꯁꯦ ꯊꯥꯡꯗꯔꯛꯇꯣꯏꯅꯤ ꯃꯊꯪ ꯀꯣ ꯁꯤꯁꯤꯅ ꯗꯤꯃꯥꯟ ꯕꯦꯁ ꯑꯣꯏꯌꯦꯕ ꯗꯤꯃꯥꯟ ꯕꯦꯁ ꯍꯥꯏꯗꯤ ꯗꯤꯃꯥꯟ ꯂꯩꯔꯀꯥꯟꯗ ꯊꯕꯛ ꯇꯧꯅꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯒꯗꯤ ꯄꯩꯁꯥꯗꯣ ꯊꯥꯗꯕ ꯁꯤꯅ ꯄꯔꯐꯣꯔꯃꯦꯟꯁ ꯐꯖꯗ꯭ꯔꯒꯗꯤ ꯄꯩꯁꯥ ꯊꯥꯗꯔꯛꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ 60 day work ꯍꯥꯏꯇꯥꯔꯦ ꯁꯤꯗꯗꯤꯀꯣ 60 day ꯀꯣ ꯅꯣ ꯋꯥꯔꯛ ꯄꯦꯔꯣꯠ ꯂꯩꯌꯦꯕ ꯍꯥꯏꯗꯤ 60 daysꯤꯗꯤ ꯊꯕꯛ ꯑꯝꯇ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯒꯤ ꯄꯣꯁ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯅꯣ ꯋꯥꯔꯛ ꯄꯦꯔꯣꯠ ꯂꯩꯌꯦꯕꯀꯣ ꯕꯤꯖꯤ ꯒ꯭ꯔꯥꯝꯁꯤꯗꯗꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯊꯥ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕꯗꯗꯤ 60 daysꯁꯦ ꯂꯦꯞꯀꯗꯕꯅꯦ ꯁꯤꯗꯗꯤ ꯂꯩꯇꯦ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯂꯦꯞꯀꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯇꯣ ꯂꯩꯇꯦꯕꯀꯣ ꯑꯗꯨꯅꯤ ꯀꯣ ꯑꯣꯀꯦ ꯌꯥꯔꯅꯤꯀꯣ ꯁꯤꯁꯦ ꯈꯪꯉꯅꯤꯀꯣ ꯍꯥꯏꯗꯤ ꯈꯦꯠꯅꯕꯗꯣ ꯑꯗꯨꯗꯣ ꯄꯩꯈꯥꯗ ꯍꯪꯉꯛꯄ ꯌꯥꯏꯀꯣ ꯈꯔ ꯆꯦꯟꯖ ꯇꯧꯈ꯭ꯔꯤꯁꯦ ꯀꯔꯤꯗꯅꯣ ꯍꯥꯏꯕꯗꯣ ꯑꯗꯣ ꯀꯟꯁꯔꯟꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯀꯟꯁꯔꯟꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯐꯟꯗꯤꯡꯗꯒꯤ ꯂꯥꯛꯄꯁꯦ ꯃꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯇ ꯕꯔꯗꯟ ꯑꯃ ꯑꯣꯏꯍꯜꯂꯛꯑꯦꯕꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯑꯥꯎꯠ ꯄꯦꯔꯤꯌꯠ 60 days ꯊꯝꯕꯁꯦ ꯃꯁꯤꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯤ ꯈꯨꯗꯤꯡꯃꯛ ꯐꯥꯔꯃꯔ ꯑꯣꯏꯕꯗꯤ ꯅꯠꯇꯦꯗꯅꯀꯣ ꯐꯥꯔꯃꯔ ꯑꯣꯏꯕ ꯑꯗꯨꯗꯨꯅ ꯕ꯭ꯂꯦꯛ ꯑꯥꯎꯠ ꯄꯦꯔꯤꯌꯠꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯐꯥꯔꯃꯔ ꯈꯔꯗꯤ ꯂꯧ ꯁꯨꯗꯕ ꯐꯥꯔꯃꯔꯁꯨ ꯈꯔꯁꯨ ꯂꯩꯕ ꯃꯣꯏꯗꯤ ꯆꯔꯥ ꯍꯦꯟ ꯇꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯨꯅꯤꯀꯣ ꯑꯗꯒꯤ ꯋꯦꯁ ꯄꯤꯊꯣꯛꯇꯕꯩ ꯃꯇꯥꯡꯗꯁꯨ ꯀꯟꯇ꯭ꯔꯣꯚꯔꯁꯤ ꯌꯥꯝ ꯂꯩꯕꯅꯤꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥ ꯄꯤꯊꯣꯛꯇꯕꯩ ꯖꯣꯕ ꯀꯥꯔꯗꯀꯤ ꯀꯩꯅꯣꯒꯤ ꯄꯩꯁꯥ ꯄꯤꯊꯣꯛꯇꯕꯒꯤꯀꯣ ꯅꯦꯛꯁꯇ ꯏꯂꯤꯐꯦꯟ ꯁꯦꯞ ꯇꯧꯕꯅ how saving elephants help forest breathe easier elephant ꯁꯦꯞ ꯇꯧꯕꯅ ꯐꯣꯔꯦꯁ ꯀꯟꯕꯗ ꯀꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯣ ꯍꯪꯕꯗꯅꯦꯕꯀꯣ ꯑꯗꯨꯗꯩꯗ ꯁꯤꯒꯤ ꯖꯔꯅꯦꯜꯁꯤꯗ ꯐꯣꯡꯉꯛꯏꯕ ꯁꯤꯒꯤ ꯖꯔꯅꯦꯜꯁꯦ ꯖꯔꯅꯦꯜ ꯑꯣꯐ ꯊ꯭ꯔꯤꯇꯟ ꯇꯦꯛꯁꯥ ꯍꯥꯏꯗꯅꯀꯣ ꯖꯔꯅꯦꯜ ꯑꯃꯈꯛ ꯂꯩ ꯖꯔꯅꯦꯜ ꯊ꯭ꯔꯤꯇꯟ ꯇꯦꯛꯁꯥ ꯍꯥꯏꯕ ꯖꯔꯅꯦꯜꯁꯦ ꯃꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯖꯔꯅꯦꯜꯁꯤꯅ ꯐꯣꯡꯉꯛꯄ ꯀꯩꯅꯣꯗꯨꯅꯤꯀꯣ ꯍꯥꯏꯗꯤ ꯐꯣꯡꯉꯛꯄ ꯏꯁꯨ ꯇꯧꯔꯛꯄ ꯁ꯭ꯇꯗꯤ ꯑꯃꯗꯒꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯏꯂꯤꯐꯦꯟꯁꯦ ꯑꯦꯁꯤꯌꯥꯇꯤꯛ ꯏꯂꯤꯐꯦꯟꯁꯦ ꯃꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯁ ꯀꯟꯕꯗ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯕꯀꯣ ꯃꯔꯨꯑꯣꯏꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯔꯦꯠ ꯑꯅ ꯂꯩꯕꯗꯣ ꯈꯪꯉꯤꯗꯅ ꯁꯤꯗꯒ ꯄꯜꯂꯤꯁꯦ ꯃꯥꯅ ꯀꯣ ꯔꯦꯠ
तो से red है ना पल्ली दो red ऐसे मैम खंग बना चा red कमा कहीं नो है तो आई explain तो रखे कदोगे हारा कांदा wildlife से कन्ना बखोना बमतंदा कोई wild आइडी napi napi की मपान सजी की मपान napi ना तांग का है ना वो तो ले देने को आइडी सजी से अनति कनो से कोई elephant से कन्ना बखोना बमतंदा कोई कदोगे हारा कांदा study दुना कदोगे हारा कांदा almost 38% है तारे को 38 to reserve forest से elephant reserve forest से 38% हेंगल ले आए को 38% हेंगल ले अदेगी biomass तना 95% हिन हेंगल ले आए को अदेगी administration द अदेगी habitat अमसु administration दसु कहीं हाई ने reserve ओइबा पोतो हेंगल पा हाई तारे को अदो कोई की साइ है ना सिदसु अमले जो synchronize all elephant face estimation sign ko masi se elephant masing thi bai ni ko masi se this is the koi first ai tare first DNA based elephant is elephant population assessment ni jingu ko elephant elephant population assessment ni ko ko aduduna kadoga hara kanda masigi kanosina akoigi sidaida saidi kano masing se elephant masing se 22,446 elephant layen haiba aduduga khwaidagi population da khwaidagi yamna lairi se haidi elephant yamna lairi se magi sigi reports ke matung ina ko elephant yamna lairi se kaino karnataka Karnataka ni ini liko aduga Assam aduga Tamil Nadu ko adi Karnataka ni ini elephant lebi ki chang si ko aduga Western Ghat Karnataka si Western Ghat ke manu dusle ina ko Western Ghat sina region gi oina hai tare Western Ghat sina region gi oina khwaidagi chawba elephant leifam che oi ko elephant gi matang da kitang palamabda ko elephant ko elephant se akoina ma se kaida chali IUCN gida ma se endangered to chili ko adagi side study ma se appendix 1 da chali ko adagi ma se kano gi de wildlife protection act ki makha da di kara da chali schedule 1 da lu chani ko ai khara koi India da conserve tawgada sanga chingchel loina ma schedule 1 da chali ko adu su khango ko hai bidi adi elephant gi matang sida ko ai ngasai gi red to silak sare ko red ai tikin red album red plus album lai ko red abadi kaino harakanda si United Nations kano framework for conservation of climate change hai ni ko framework convention on climate change sorry United Nations framework convention on climate change ina puthokpa kano ne ko haidi ma REDD hai se kaino reducing emission from deforestation and forest degradation si plus size na kaino harakanda hen hapchan maduni ko haidi reducing emission from deforestation and forest degradation sida forest carbon stock adagi conservation sustainable development of forest ko adagi enhancement hai tare ko carbon stock sing si enhancement tawba adugumuduni ko aduduni mana stress red eyes kaino United Nations framework convention on climate change na kano to bahidi mana deforestation of forest degradation dagi carbon dioxide emit tawse handana bagi namakta tawba pot ni ko na ningsing du se kaino haragadi kai ningsing bayai sigi sai se man ningsing mo sai se kaino elephant masing thi bagi ni ko
synchronize all Indian elephant estimate habeko sisina elephant masing se around 22,000 lay kaina hairiba phongiba ko adugi mana tawgiba mana sing thiba adigi elephant se concept tawbusina forest kayam kanai 38% hena kana ba 95% biomass hinkalakpa 35% hinkalakpa sigi se proof ni ko mogi data ni ko research na si se masmaina kan base karigi framework ta change haragadi red plus ki framework ta chaleba dumaina kanoda koigi elephant kanbagi thabak tawba saidi forest kandoini dana next fake patents are poisoning India's race for economic excellence id India da koigi fake patent mayam ama leiba ko adi fake patent hai tare ko maduduna aikoigi Indian researchers ma'am sina fake patent tawre di haba du fake oi bai tare aran ba patent oi ba ko adugumba patent sina akoigi India se yamna sual yamna kahele yamna kano tore India gi academic excellence ta yam kahale habni ko fake se kamain tawge hara kanda koigi UK design registration ama khak leiba ko id educational farm ama id consultation farm ama sisina koigi kadawge hara kanda international patent se moi 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 moida leibagi type ta hai tare ko koigi kadawge hara kanda university nataba koi India gi university na patent tawjaraga su British ki university atopa mada patent to lehenba gumba ko adumain tawba hai tare aduduna maram orakanda copyright chaba gumba adu fake ti oiba hai tare ko adumain tawba fake abadi koigi lana patent tawbado hai tare ko adugumuduni adumain tawba hai tare adumaina aduduna poisoning tawhale India gi development da yamna soale ko le habaduni ko kahini important oide kasu adi masisina koigi kanoda soale koigi kanoda India gi patent lobagi ta kanoda soale habani kahini important oide next am capturing sunlight in a bottle using it when needed sunlight che akoina capture tawba hai tare sunlight capture tawba habadi solar energy do capture tawbuduni ko masisina kamain tawge hara kanda kamain tawba mongi sunlight capturing device no haragadi akoina masisi bokona MOS haraga khangi ko MOS ko so known as the molecular solar thermal haibako molecular solar thermal haibako masisina kadawga hara kanda di haidi battery se haidi battery se kamain tawba battery ne liquid state molecular battery ama kak sizinaba hai tare ko battery haidi masi liquid state molecular battery se kadawga hara kanda there's a liquid state molecular batteries there's a molecular form the thermal energy se haidi molecular form the thermal energy se store tawraga thamdoine ba adi battery ma khakne ba liquid state molecular battery masi sina kadawga hara kanda masi se sisina taragadi haiba ko masi se sisina taragadi akoigi PM Surya ina ko there is a Parliamentary Surya Ghar Mukti Bijli Yojana na leiba ko koigi India gi masi sina magi main aim se kaino hara kanda resident ama koigi yum amada koigi around 30,000 adi kadawga hara kanda solar lamp se install to honba hai tare ko solar se install to hola kanda around resident amana ko 30,000 adi resident adi yum amana koigi solar se install to na kona ba matamda 30,000 k hai tare ko ba 30,000 changi ba 30,000 rupees changi hai ba ko rupees changi per kadaba per koigi kilowatt ki energy solar energy ma lawno hona ba tamda 30,000 changi ba aidi subsidies kai ka piragani ko aidi government na subsidies mamam pi dini adu dugi dini because surya PM Surya Ghar Mukti Bijli Yojana haise masi se akoina aidi masigi
ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯁꯣꯂꯔ ꯏꯅꯔꯖꯤꯁꯦ ꯍꯦꯟꯅ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯝꯁꯤꯅ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯦꯕꯀꯣ ꯀꯃꯥꯏꯅ ꯄꯥꯡꯉꯦ ꯍꯥꯏꯔꯀꯥꯟꯗ ꯃꯥ ꯍꯥꯏꯁꯦ ꯁꯣꯂꯔ ꯔꯨꯞꯇꯣꯞ ꯍꯥꯔꯚꯦꯁꯇꯤꯡ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯔꯨꯞꯇꯣꯞ ꯍꯥꯔꯚꯦꯁꯇꯤꯡꯁꯦ ꯌꯥꯝ ꯆꯥꯎꯈ꯭ꯔꯦꯕꯀꯣ ꯔꯨꯞꯇꯣꯞ ꯍꯥꯔꯚꯦꯁꯇꯤꯡꯁꯦ ꯂꯥꯏꯛ ꯏꯟꯗꯤꯌꯥꯒꯤ ꯔꯨꯞꯇꯣꯞ ꯍꯥꯔꯚꯦꯁꯇꯤꯡꯁꯦ ꯅꯥꯎ 23 ꯒꯤꯒꯥꯋꯥꯠꯇ ꯍꯧꯖꯤꯛ ꯂꯩꯔꯦ 23 ꯒꯤꯒꯥꯋꯥꯠ ꯍꯥꯏꯁꯦ ꯌꯥꯝ ꯆꯥꯎꯔꯦꯀꯣ ꯑꯗꯒꯤ ꯂꯦꯟ ꯕꯦꯁꯇꯅ ꯀꯌꯥ ꯂꯩ ꯍꯥꯏꯔꯀꯥꯟꯗꯅꯦ ꯑꯕꯥꯎꯠ 150 ꯒꯤꯒꯥꯋꯥꯠ ꯂꯩꯌꯦꯕ ꯂꯦꯟ ꯕꯦꯁꯇ ꯑꯗꯒꯤ ꯃꯁꯤꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯦꯟ ꯕꯦꯁꯇꯅ 150 ꯂꯩꯔꯦ ꯔꯨꯞꯇꯣꯞꯇꯅ 23 ꯂꯩꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯁꯃꯨꯗ꯭ꯔꯗ ꯏꯁꯤꯡꯗ ꯇꯥꯎꯕꯤ ꯁꯣꯂꯔ ꯀꯩ ꯍꯥꯏꯇꯥꯔꯦ 102 ꯒꯤꯒꯥꯋꯥꯠꯀꯤ ꯏꯁꯤꯡꯗ ꯇꯥꯎꯕꯤ ꯏꯔꯤꯒꯦꯁꯟ ꯀꯦꯅꯦꯜꯗ ꯇꯥꯎꯔꯒ ꯂꯩꯕ ꯐ꯭ꯂꯣꯇꯤꯡ ꯁꯣꯂꯔ ꯄꯦꯅꯦꯜꯗꯒꯤ ꯗꯥꯝꯗꯒꯤ ꯁꯨꯡꯉꯛꯄ ꯏꯅꯔꯖꯤ ꯁꯤꯒꯨꯝꯕ ꯏꯅꯔꯖꯤ ꯍꯥꯏꯗꯤ ꯁꯣꯂꯔꯒꯤ ꯐꯣꯔꯝ ꯑꯣꯐ ꯏꯅꯔꯖꯤꯁꯦ ꯃꯌꯥꯝ ꯑꯃ ꯂꯩꯔꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯣꯜꯕ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯁꯣꯂꯔ ꯏꯅꯔꯖꯤꯁꯦ ꯀꯔꯤꯅꯣ ꯁꯣꯂꯔ ꯏꯅꯔꯖꯤꯁꯦ ꯁꯤꯒꯤ ꯁ꯭ꯀꯤꯝꯁꯤꯅ ꯍꯥꯏꯔꯤꯁꯦ ꯁꯣꯂꯔ ꯏꯅꯔꯖꯤꯁꯦ ꯁꯤꯒꯤ ꯀꯦꯄꯥꯁꯤꯇꯤ ꯂꯩꯔꯕꯅꯤꯅ ꯁꯣꯂꯔ ꯏꯅꯔꯖꯤꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯇꯣꯔ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯁ꯭ꯇꯣꯔ ꯇꯧꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯄꯤꯕꯤ ꯐꯣꯇꯣꯚꯣꯜꯇꯤꯛ ꯁꯦꯜꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯂꯔ ꯂꯦꯝ ꯍꯧꯖꯤꯛ ꯁꯣꯂꯔ ꯂꯦꯝ ꯊꯥꯅꯕꯗꯒ ꯁꯤꯖꯤꯟꯅꯔꯤꯕ ꯁꯣꯂꯔ ꯄ꯭ꯂꯦꯠꯁꯤꯡꯁꯤꯅꯤꯀꯣ ꯐꯣꯇꯣꯚꯣꯜꯇꯤꯛ ꯁꯦꯜꯁꯤꯒꯤ ꯃꯍꯨꯠꯇ ꯃꯥ ꯍꯥꯏꯁꯦ ꯐꯣꯇꯣꯚꯣꯜꯇꯤꯛ ꯁꯦꯜꯁꯤꯒꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯣꯁꯇ ꯑꯣꯏꯅ ꯁꯤꯖꯤꯟꯅꯁꯤ ꯁꯤꯅꯤ ꯃꯣꯂꯤꯀꯨꯂꯔ ꯁꯣꯂꯔ ꯊꯔꯃꯦꯜꯁꯦ ꯑꯣꯏꯅ ꯁꯤꯖꯤꯟꯅꯁꯤ ꯁꯤꯅꯤ ꯀꯣ ꯀꯩꯒꯤꯅꯣ ꯃꯥꯅ ꯄꯤꯕꯤꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯄꯤꯕꯤꯁꯦ ꯀꯔꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯕꯦꯇꯔꯤ ꯑꯩꯈꯣꯏꯒꯤ ꯂꯤꯊꯤꯌꯝ ꯑꯥꯏꯑꯣꯟ ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯟ ꯕꯦꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯂꯤꯊꯤꯌꯝ ꯑꯥꯏꯑꯣꯟ ꯕꯦꯇ꯭ꯔꯤ ꯌꯥꯝ ꯆꯪꯉꯦꯕ ꯀꯣ ꯑꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯂꯤꯊꯤꯌꯝ ꯑꯥꯏꯑꯣꯟ ꯕꯦꯇ꯭ꯔꯤꯁꯦ ꯁꯤꯖꯤꯟꯅꯔꯕꯅꯤ나 ꯀꯣꯁꯁꯦ ꯄꯩꯁꯥꯁꯦ ꯌꯥꯝ ꯇꯥꯡꯈꯠꯂꯤꯕ ꯁꯤꯒꯨꯝꯕꯁꯦ ꯂꯩꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯗꯩ ꯁꯣꯂꯔ ꯏꯅꯔꯖꯤ ꯑꯃ ꯄꯥꯡꯒꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯄꯩꯁꯥ ꯌꯥꯝ ꯇꯥꯡꯉꯦꯕ ꯃꯣꯁꯤꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯣꯁꯤꯗꯤ ꯍꯤꯠ ꯕꯦꯁꯅꯦꯕ ꯍꯤꯠ ꯕꯦꯁꯅꯦ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯣꯂꯔ ꯏꯅꯔꯖꯤꯗꯒꯤ ꯂꯥꯛꯄ ꯍꯤꯠꯁꯦ ꯃꯥꯅ ꯂꯤꯀ꯭ꯋꯤꯠ ꯃꯣꯂꯤꯀꯨꯜꯁꯤꯗ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯜꯀꯥꯂꯣꯏꯗ ꯑꯃ ꯁꯤꯖꯤꯟꯅꯅꯦꯕꯀꯣ ꯑꯜꯀꯥꯂꯣꯏꯗ ꯃꯃꯤꯡꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ 2 ꯄꯥꯏꯔꯤꯃꯤꯗꯤꯟ ꯍꯥꯏꯅꯀꯣ 2 ꯄꯥꯏꯔꯤꯃꯤꯗꯤꯟ ꯍꯥꯏꯅ ꯁꯤꯖꯤꯟꯅꯩꯕ ꯃꯥꯁꯦ ꯁꯤ 2 ꯄꯥꯏꯔꯤꯃꯤꯗꯤꯟꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯅ ꯍꯥꯏꯗꯤ ꯂꯥꯏꯠꯁꯤꯅ ꯊꯥꯕ ꯃꯇꯝꯗ ꯃꯥꯁꯦ ꯐꯣꯇꯣ ꯑꯥꯏꯁꯣꯃराꯏꯖꯦꯁꯟ ꯍꯥꯏꯇꯥꯔꯦ ꯃꯥꯗꯤ ꯑꯇꯣꯞꯄ ꯑꯥꯏꯁꯣꯃꯔ ꯑꯃꯗ ꯑꯣꯟꯊꯣꯛꯈꯤꯗꯣꯏꯅꯦꯕꯀꯣ ꯐꯣꯇꯣ ꯑꯥꯏꯁꯣꯃराइजेशन ꯍꯥꯏꯗꯤ ꯂꯥꯏꯠꯁꯤꯅ ꯊꯥꯕ ꯃꯇꯝꯗ ꯐꯣꯇꯣ ꯑꯥꯏꯁꯣꯃराइजेशन ꯑꯣꯟꯊꯣꯛꯈꯤꯗꯣꯏꯅꯦ ꯃꯗꯨꯒꯤ ꯐꯣꯇꯣ ꯑꯥꯏꯁꯣꯃराइजेशन ꯑꯣꯟꯊꯣꯛꯄꯁꯦ ꯃꯁꯤꯁꯦ ꯑꯃꯨꯛ 2 ꯄꯥꯏꯔꯤꯃꯤꯗꯤꯟꯗ ꯑꯃꯨꯛ ꯑꯣꯟꯕ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯐꯣꯔꯝꯗ ꯑꯣꯟꯊꯣꯛꯄ ꯃꯇꯝꯗ ꯑꯃꯨꯛ इलेक्ट्रिसिटी पुथोक्तोइनेब इलेक्ट्रिसिटी थाजनबसिना कनागी फॉर्म दा थाजनबा लाइट की फॉर्म दा अदुगा पुथोरकपा इलेक्ट्रिसिटी सिना इलेक्ट्रिसिटी चुमनगी इलेक्ट्रिसिटी फॉर्म दा थादरकतोइनिको अदुमाइना तौदोइनेब अदुबु सिगी पीबी ददी कदवे पीबी ददी अखोइना सिदगी छुंगबा इलेक्ट्रिसिटी से बैटरी अमदा मुहापनैब बैटरी अमदा मुहापनैब सिगिदी बैटरी तो हापरोएब चुमनगी 2 पाइरिमिडिन से आइसोमराइज तौरगा थमग्रनेब लिक्विड फॉर्म दा असिजना कदवे हारकन वेस्ट मांगहनबदो हाइतारेको करिगुंबा पोतो अखोइगी कनो तौरगा मांगबदो को हाइदी रेसिड्यू ओइना मांगबा नत्रगा इलेक्ट्रिसिटी स्टोर तौबा मतमना लायन बैटरी याम चंगबा अदुगी वेस्ट मैम अम पुथोरकपा अदु हाइदी बैटरी दा यावरिबा लिथियम करी करा मैम सिंगसे वेस्ट मटेरियल याम ओइगले हाबा हाइदी कनो निंथिना तुमदे हाबा को पोल्यूशन याम थोले अदुगुम थोनबा मैम सिंगदो मोस्ट सिजनरगदि हेना फनी सिनेबको हाइनिंग इज माना को कनोसे दुना मोस्ट है खंगजलो मोस्ट है कइनेबा हुजिगिदो मोस्ट मोस्ट को मोस्ट है जे अखोइना सिदासु हाइरे को मोस्ट है कइनो मोलिकुलर सोलर थर्मल है को सोलर थर्मल है नेक्स्ट खबर मजा मुंग येंगसी which document proof Indian citizenship Indian की citizenship से कनाई करम document ना proof तौगे है बको Supreme Court na ngaran hana tagiba mayam amsu leiriko adagi Ministry of External Affairs amsu Ministry of Home Affairs na su clarification yam torokiba leigre ko
ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟꯁꯤꯞꯁꯦ ꯀꯃꯥꯏꯅ ꯄ꯭ꯔꯨꯞ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯀꯣ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟꯁꯤꯞꯁꯦ ꯀꯔꯝꯕ ꯗꯣꯀꯨꯃꯦꯟꯅ ꯄ꯭ꯔꯨꯞ ꯇꯧꯕ ꯌꯥꯏ ꯍꯥꯏꯔꯒꯗꯤ ꯏꯟꯗꯤꯌꯥꯒꯤ ꯏꯟꯗꯤꯌꯟ ꯄꯥꯁꯄꯣꯔꯠ आधार वोटर हाइरिबा डॉक्यूमेंट्स इंडिया की सिटीजनशिप से कनो तौबा यादेबा आईडी कॉमन आइडेंटिफिकेशन डॉक्यूमेंट ओरिबा इंडिया की पासपोर्ट को दगी आधार कार्ड वोटर आईडी सिंगसिना आईडी प्रूफ ऑफ इंडिया सिटीजनशिप ओइबा यादेबा दिस इज नॉट a proof हाइताने को not a proof of citizenship को अदो करी मरंगिनो हारगदी इंडियन पासपोर्ट सिदी what अखोगी इंडियन पासपोर्ट सिदी करी दगी लापनो पासपोर्ट एक दगी लापने ट्रैवल डॉक्यूमेंट नि मादी ट्रैवल तौबदा सिजनगदब डॉक्यूमेंट ने मसिसना अखोगी सिटीजनशिप तो तापे यारोय को आधार कार्ड सिदी अखोगी आइडेंटिटी का एड्रेस कने बसिदी आइडेंटिटी अखोगी सक ताक को एंड एड्रेस कने माय एड्रेस ताकना बगिदमक्तने वोटर आईडी इलेक्टोरल रोल आईडी हाइतारे को मसिसना कैदोगा हारकांदा वोटर आईडी लेतारगदी अखोगी इलेक्टोरल रोल दा रजिस्टर तौतारगदी मदुदो सिटीजनशिप होइगद्रा हाइना हाइदी वोटर आईडी से लेतारगसु मादु सिटीजन ओइदबा यायबको अदुदुना वोटर आईडी जे जस्ट अखोगी इलेक्शन तौनबई डॉक्यूमेंट अमा खकनेबा मसिसना आईसी सिटीजनशिप ने हाबदो प्रूफ तौबा यादेबको अदुदुनिको मा हाइसेको दिस तसेंग अखोगी सिटीजनशिप दा registration तौबा मतमदा सिटीजन इंडिया की सिटीजनशिप ने हाइगे हाइतारगदी अखोगी registration तौई नत्रा citizenship act लाइको citizenship act 1955 एन लाइरी चावना को citizenship act 19 citizenship से फंगनबगी दमकता अदुदैदा मागी citizenship से फंगे हारगदी खोइना बात पोकपा मतमदगी descent को अदे हाइदी मा पा इंडिया सिटीजन अन पोखिबदगी registration को हाइदी इंडियन सिटीजन ओइनिंगे हाइना ओइगिबदगी naturalization को इंडियन सिटीजन की मसामसु इंडियन सिटीजन रजिस्टर तौरगा इंडियन सिटीजन ओरपन मुगी मसामसु नेचुरलाइजेशन तौबा को अदुगा टेरिटरी लोक्शन बदगी टेरिटरी अतोपा टेरिटरी लाइक सिक्किम गरी करा लोक्शन मतमदा सिक्किम द लेरंबा मी सिंगदो इंडियन सिटीजनशिप ता ओइबा को अदुगुंबदुनी को अदुनी मागी सिटीजनशिप ओइगे हारगदी सिगी डॉक्यूमेंट सिंग चंगे हाबदी बर्थ सर्टिफिकेट चंगनी को proof to adigi karigumba birth certificate natragadi descent registration naturalization tawgibigi certificate mayam changani ba aduduna koigi si Indian passport Aadhaar voter leiraga su aidos Indian citizen ni habado yadre habani ko sidaista what do you amend what do the amended FCRA rules says FCRA rules amend hadakta tawgibado adudo करी करी हाइनिंगिनो हाबिदि को FCRA हाइसि कइनो अदुदो हाबेदंग एक्सप्लेन तरोंगे FCRA हाबिदि कोइगी foreign contribution foreign contribution amendment regulation हम को regulation amendment rules सिसिना अनोबा अखोगी कहानी foreign contribution है तारे foreign देगी पैसा थादरक मैम जिसे को सिगी अनोबा सिगी रूल सिंगसिना कदोगे हार कांदा permission पी हाना general permission पी बतो सिदिजा discontinue तो ग्रेव discontinuation of general permission हाना general permission पिरम बतो को purpose है general purpose अंतर लेता भाई तारे कई गुंगो पे साथ थादर purpose अमल लेगा थादर कदौनी purpose अंतर लेता भी थादर को general होने थादर को दो यादी को अदेगी कदोगे हार कांदा political educational purpose cultural purpose relational purpose कायना
पैसासे तोान तोान लाने एजुकेशन की सुमाइन तौबा कल्चरल की सुमाइन तौबा सुमाइना को अदुगुंबा अदु पेनाल्टी को पेनाल्टीज मैम अमसु लाइक 30% penalties layebo ko I 30% 1 lakh ta 30% penalties lay dun ko or 30% or 1 lakh ko which part adi karigumba koi magi rule regulation do kairam taragadi koina magi piraiba hadi investor eba paisa do adudo adugi 30% natre haragana 1 lakh karamana henbano habidudi khangdre but 1 lakh to hen taragadi 1 lakh to oina kano id kano the fine ta de ko do yem ko adigi banking related hapon hai ko banking ki related news khara aise banking ki ni ko business ki kalam dani banking business ta khara id important oi ba khara ai hajaramge business ki banking ki ni ko banking related news khara se sa ai pi re ko ahamba news ta koi ki kotak mahindra bank ki kotak mahindra bank ki magi kano hai tare koi ki leader home bagi ko kotak mahindra bank ki leader home bagi leader se by hana oram se ashok baswami baswani hai ko ashok baswani na oram bani ado ashok baswani do lok thokrani ko kanana hongrani kotak kano gini ko kotak mahindra bank se kotak mahindra bank se ko news to dum ai harage ko kotak number 1 banking ki news kotak mahindra bank ki leader change togre kanana change togre deepak gupta da adagi atopa news amadana akoigi kadoga harakanda khwaidagi chawba hai tare ko kopa kagi HDFC bank hai tare HDFC bank private sector lender hai tare HDFC bank sigi HDFC bank India ki largest private sector lender ni ko mai se private sector da lend tawda khwaidagi chawba bank se HDFC bank se ni ko HDFC bank se kadoga harakanda मासे मागी हाना मागी लीडर अमखक लरमी लीडर दो अतन चक्रवर्ती एना को अदुगी मायोक्ता मासे कनो हादि सिदसु यावरिसे को अतुनो चक्रवर्ती तो सिलाइसे हाईसीएफसी की अतुनो चक्रवर्ती एना मागी लीडर अम ओरमसे मसिगी मायोक्ता ethical charge मैम अमा governance ethical charge मैम अमा तौरेबको अदुगी charge मैम जिदो लौथोखरेबो हुजितिको खंगदबस हाई CFC सि कइनो largest private sector lender को यानी को सिगी न्यूज़ अनि सि मंगारे अतोपा न्यूज़ अतोपा दि बैंकिंग न्यूज़ ता अतोपा important ओइबा लेते next mapping da ai nga sa haise ki bido mapping da sta state of farmers laire state of farmers da bandar abbas de ne ba bom pe ka thada da toido adegi kogi adi bandar abbas se iran gi ni ko bandar abbas da bom pe ka thada da na degi kari kra kano tawda na USA na tawgre aduga port amada su thadai sida port ama lei kogi Sirik port ay nako Sirik port se su kay gina Iran gini Iran sida drone kay ka Iran gi sayana Sirik port se su thadare Bandar Abbas se su ko gi port city ni ko Bandar Abbas se su aduna degi kadoga harakanda Iran saudana kadore Bahrain da bom thade bu ko Bahrain da bom thade Bahrain mu sawe di Bahrain na कोई बेरेन ऐसी की कंट्री से नहीं को कंट्री पिक्तो पिक पर मसाज नहीं को बेरेन की मागी कनो से मनामा हाई को मागी से कनो से हाई दी बेरेन की मागी कैपिटल से अदु सुनिंग सिंग को मनामा
ꯑꯗꯨꯒ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯅꯤꯀꯣ ꯁꯤ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯅꯤ ꯁꯤꯁꯦ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒ ꯁꯝꯅꯩꯌꯦꯕ ꯃꯥꯁꯦꯀꯣ ꯁꯝꯅꯕꯁꯦ ꯀꯔꯤꯒꯤ ꯀꯩꯅꯣꯗ ꯇꯧꯔꯒ ꯁꯝꯅꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯝꯅꯐꯝꯁꯦ ꯌꯥꯝ ꯁꯤꯗꯩꯁꯤꯗ ꯃꯆꯥ ꯃꯇꯠ ꯑꯃ ꯁꯝꯅꯩꯌꯦꯕꯀꯣ ꯃꯗꯨꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯀꯤꯡ ꯐꯍꯠ ꯀꯣꯁꯋꯦ ꯍꯥꯏꯕꯀꯣ ꯀꯣꯁꯋꯦ ꯀꯤꯡ ꯐꯍꯠ ꯀꯣꯁꯋꯦ ꯍꯥꯏꯔꯒ ꯈꯪꯅꯩꯕꯀꯣ ꯕꯩꯔꯦꯟꯒ ꯀꯔꯤ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒ ꯁꯝꯅꯕ ꯃꯐꯝꯁꯦ ꯀꯤꯡ ꯐꯣꯔꯠ ꯀꯣꯁꯋꯦ ꯍꯥꯏꯔꯒ ꯈꯪꯅꯩꯕꯀꯣ ꯑꯗꯨꯅꯤ ꯑꯗꯨ ꯈꯪꯉꯨꯀꯣ ꯃꯦꯞꯄꯤꯡꯗ ꯑꯗꯣ ꯁꯤ ꯕꯟꯗꯔ ꯑꯕꯁ ꯍꯥꯏꯁꯤ ꯀꯗꯥꯏꯗꯅ ꯏꯔꯥꯟꯒꯤ ꯀꯩꯅꯣꯅꯤ ꯃꯥꯒꯤ ꯄꯣꯔꯠ ꯁꯤꯇꯤ ꯑꯃꯈꯛꯅꯤ ꯑꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁꯤꯔꯤꯛ ꯄꯣꯔꯠ ꯍꯥꯏꯁꯤ ꯀꯗꯥꯏꯗꯅꯣ ꯏꯔꯥꯟꯗ ꯂꯩꯕꯅꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯔꯀꯥꯟꯗ ꯒꯜꯐ ꯑꯣꯐ ꯑꯣꯃꯥꯟꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅꯤ ꯀꯣ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯁ ꯍꯥꯏꯗꯨꯅ ꯁꯤꯅꯤ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯁ ꯀꯣ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯁꯀꯤ ꯀ꯭ꯌꯨꯖꯝ ꯑꯥꯏꯂꯦꯟ ꯁꯤꯗ ꯂꯩꯔꯦꯀꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯍꯦꯛ ꯅꯛꯅꯅ ꯕꯟꯗꯔ ꯑꯕꯁ ꯍꯥꯏꯔꯤꯕꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨꯗ ꯌꯨ ꯑꯦꯁ ꯑꯦꯅ ꯂꯥꯟ ꯆꯠꯊꯕꯩ ꯋꯥꯔꯤꯅꯤꯀꯣ ꯑꯗꯒꯤ ꯕꯦꯔꯦꯟꯒꯤ ꯃꯥꯒꯤ ꯀꯦꯄꯤꯇꯦꯜ ꯀꯅꯥꯅꯣ ꯃꯅꯥꯃꯥ ꯕꯦꯔꯦꯟ ꯍꯥꯏꯁꯤꯗ ꯕꯣꯝ ꯊꯥꯗꯔꯝꯅꯤ ꯏꯔꯥꯟꯅꯀꯣ ꯑꯗꯣ ꯕꯦꯔꯦꯟ ꯀꯟꯇ꯭ꯔꯤ ꯑꯦꯁ ꯑ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯃꯥꯁꯦ ꯀꯔꯤꯒ ꯅꯛꯅꯔꯦ ꯃꯥꯁꯦ ꯑꯥꯏꯂꯦꯟ ꯅꯠꯇꯦꯀꯣ ꯊꯪꯅꯩ ꯀꯅꯥꯒ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒ ꯊꯪꯅꯩ ꯑꯗꯨ ꯊꯪꯅꯔꯤꯕ ꯀꯩꯅꯣꯁꯦ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯔꯒꯗꯤ ꯀꯤꯡ ꯐꯍꯠ ꯀꯣꯁꯋꯦ ꯀꯧꯏ ꯑꯗꯨꯃꯥꯏꯅ ꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯦꯞꯄꯤꯡ ꯀꯔꯤ ꯀꯔꯥ ꯇꯧꯕ ꯂꯣꯏꯔꯦ ꯀꯣ ꯑꯦꯂꯥꯁꯦ ꯌꯥꯎꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯑꯦꯂꯥꯁꯤꯗ ꯏꯁꯟꯕꯤꯌꯣ ꯅꯦꯛꯁ ꯑꯃꯨꯛ ꯃꯊꯪ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯀꯣ ꯀꯩꯅꯣ ꯇꯧꯔꯒ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯍꯦꯞ ꯑꯦ ꯒ꯭ꯔꯦꯠ ꯗꯦ